Tomthin, ngasi aina nakhoi na china naw thirakliba si nakhoi gi thawai logi haiduna thirakpani ngasi di nakhoi ani gi thawai aina lauragani Yai Birel, nang na kari na tik laiduna akhoi gi thawai lawgani hairibano nang gi haurakpham khangdre natra Yai Hen siramdai gi choirol do nganghoro nakhoi bu kanbinaba kanasu laklaroi iya Yai Birel, KEIMI ai laina kari na tik laiduna nang na Yai Hen ga Tomthin ga hat kani hairibano nang kayam na tik laiba mino ngasi di yengba tare dana iya kai makok panba nang da hat lage iya Yai Birel! Iya, kay magukpan ba pa? Nang ngasidi ay higamog thengnare do. Nang kayam na tiklege haiba do. Ngasidi yeng na batare dara. Lan misa, nung may edo kapsilo. Mainu haiba hingchaba ngasi haiba numit asidagi nangbu aina naning tamhallabani ningthau macha ani adubu koisen sen aduna leiriba kailan mi adu maithiba piraga angang ani adu hatlo aduga makhoi anigi asiba masa adu aigi iphamda sino Mairi komba aigi matau tarakklabu matam kaktada nang aibu ningsing lakpra nahan makayadu kuigade aibu karigi pajenduna tamli ha Ahanba maktada PUPU Folk TV bu mityeng tabiri bu pumnamakpu sonam chanuna taram noksari ngasi su mayamgi damakta wari ama puduna laksari wari asigi mamingna numitki mangal adudi mayam punna wari asi amo mityeng taminarasi Thaina mamangayda taibang malem asibu sembi sabiriba matik mangal nairaba lai ama leiramboire lai asigi machanupi amasu leirammi machanupi asigi mamingna nganthoi kaurammi lai asigi machanupi nganthoi su nongmagi mapung marei phaba henkalaklammi nganthoi yengbada aduki matik masak matau ningthijabi nupi ama oiramboire nganthoi na khwaidagi pamjabasi numitna masik mangal naina thorakpa matamda leikolda chatuna ujek waya singa sanaba asina oirammi nganthoi nungti numit khudingi ujek waya singa loina bana maram oiraga sa ujek singi marulsu mahakti khanglammi amasung nganthoi gi masa asi sa ujek sing onthokpasu ngamlammi nongmadi nganthoi amadi magi mapa ibungo lai ga punna lambida thoraklammi mapa machana sum lakpagi lambida numitna ningthijana tholakpadu urammi numitna ningthijana tholakpadu ubadagi nganthoi-na mapa ibungo laida asumna hairaklammi Paba amakta yengbiyu numit asi onthokna ningthijadra Paba aidi numit ki masik mangal ase yamna khoida jai haina mapa aduda hairaklammi
Macanupigi wadu tabada mapa ibungo laina asumna khumlakhi. Ibema nahak numit ki masek mangalbu khoidaganu. Mahakti masek mangal yamna kanbani. Nangna kaidawnungda numit ki masek mangalbu khangba ngamloi haina hairaklammi. Mapagi wa aduda nganthoi karimata khumlakhidri. Asumna sum haukhibana nganthoi su luhongba yabagi chahi matang yausilaklammi. Nongmadi mapa ibungo lai amadi mama ibemana machanupi nganthoibu kausinduna luhongnaba wa haudoraklammi. Amadi machanupi nganthoigi apamba bor leibra haina hanglaklammi. Mapa mama anigi wadu taraga nganthoina asumna khumlakhi. Aigi apamba amadi lei. Aidi maga natrabadi luhongba ngamloi. Machanupigi wadu tabada mapa mamana kanano masakta o haiduna hanglaklammi. Nganthoina aibu luhongo hairabadi aigi bor oigadariba misaktu numit mahakna oigadabani hairaklammi. Nganthoigi wadu tabada mapa mama anidudi yamna ngaklammi. Mapa laina macha ibema nganthoibu themjinbiduna asumna hairai. Ibema nahak wakhal munna khallu. Numit haibasidi mahakki masek mangal kanmanbana nangbu soidana maisa phangani. Numit haibasidi ritu khudingi saklon hongbani. Nahakna saklon khudingmak adubu inba khangba ngamloi haina hairaklammi. Adubu nganthoina ritu khudingi honglakliba numit ki saklol adubu inba ngamgani. Numit kan natrabadi mahak luhongba sukngam ngamloi haina hairaklammi. Asumna machanupi nganthoina haimanbadagi mapa ibungo laina su yabirammi. Madudagi mapa laina numit pu kaurai. Numit masu laigi yathang matung inna makhada kumtharaklammi. Laina numitta warol pumba tamlari numit nasu laigi wadu harau harau yarakli. Laigi machanupi nganthoibu lawba phangjabasi numit aigidi laibak phabani haina khumlaklammi. Asumna laibak pumjau thinna numit amadi laigi machanupi nganthoi luhonglammi. Makoi anina luhongliba matam adu yamna sadaba numit ki masik mangal fudoktaba matamda oirammi. Asumna luhongba loiraba matungda numit amadi nganthoi sagolgi dolai tongduna nongdol thakta chatkirammi. Numit amadi nganthoi yamna harauna nungsinana leirammi. Asumna matam kharadi haukirammi. Numit amadi nganthoigi nungsiraba machanupa amasu phangjarammi. Numit ki machanupa ama phangjari tabadagi layam ama laktuna machanupa sida minungsi thaujal kaya ama pibirammi. Asumna numit ki machanupa asisu nongma nongmagi leptana chawkhalaklammi. Angang asi mahay masing yamna haiba wakhal losing leiba angang amasu oiraklammi. Numit amadi nganthoisu machanupagi haisingbasi uraga yamna chawthokjarammi. Asumna sum nongma nongmagi matamsu haukhibana kalengi numitna yaklauna masek mangal naina thurakpa matam yaurai. Matam aduda taibang malim asida lairiba mipum khudingmak sabana proprok chaknaduna leiba amata ngamnaramde. Somdana numitna magi nupi nganthoibu mahakki manakta laknaba kauraklammi. Nganthoisu mapuroibagi manakta changlai. Adubu numit ki masik mangalna kanmanbana nganthoidu mamit panglaga magi mapuroibada yengbadi ngamlamde. Numitu magi nupina mamit uisilaga mangonda yenglaktabi leibaduda sauninglammi. Nganthoi karigino nangna namai khumjinduna leiribadi
ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯑꯣ ꯍꯥꯏꯅ ꯅꯨꯃꯤꯠꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯃꯃꯥꯏꯗꯣ ꯑꯗꯨꯝ ꯈꯨꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯀꯤ ꯅꯁꯦꯛꯅ ꯉꯥꯜꯅ ꯀꯟꯃꯟꯕꯅ ꯑꯩ ꯅꯉꯣꯟꯗ ꯌꯦꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯉꯥꯟꯊꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯉꯥꯟꯊꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄ ꯉꯝꯗꯕꯤ, ꯅꯕꯨꯛꯆꯦꯜ ꯂꯦꯞꯇꯕꯤ, ꯅꯪꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯉꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯉꯣꯟꯗ ꯌꯦꯡꯂꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯅ ꯌꯦꯡꯕ ꯉꯝꯂꯣꯏ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨꯕꯨ ꯀꯟꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯃꯤꯠꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯍꯟꯗꯛ ꯐꯪꯖꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯤꯃꯥꯟꯅꯗꯕ ꯁꯣꯏꯅꯥꯏꯕ ꯑꯣꯏꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯔꯝꯂꯒ ꯅꯨꯃꯤꯠ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯟꯊꯣꯏꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯈꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯐꯝꯂꯒ ꯉꯥꯟꯊꯣꯏꯗꯨ ꯀꯞꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈꯤꯗꯨꯅ ꯉꯥꯟꯊꯣꯏꯁꯨ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯐꯪꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤꯃꯥꯟꯅꯗꯕ ꯁꯣꯏꯅꯥꯏꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯉꯥꯟꯊꯣꯏꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯥꯗꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯟꯊꯣꯏ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, ꯑꯩ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯀꯤꯖꯔꯦ, ꯃꯥꯌꯣꯛꯅꯕ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯑꯩ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯉꯥꯟꯊꯣꯏꯗꯨ ꯅꯨꯃꯤꯠꯀꯤ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯦꯞꯇꯅ ꯊꯣꯔꯛꯄꯗꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯑꯔꯨꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯟꯊꯣꯏ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ, ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤ ꯃꯥꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯃꯇꯣꯝꯇ ꯈꯜꯂꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨ ꯎꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯍꯩꯖꯕꯤ ꯃꯍꯩ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯃꯤ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯕꯨ ꯁꯦꯟꯅꯕꯤꯔꯣ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯃꯤ ꯑꯗꯨꯕꯨ ꯀꯧꯊꯣꯔꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯅ ꯀꯧꯊꯣꯔꯛꯄꯗꯨꯗ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯗꯨꯁꯨ ꯊꯣꯔꯛꯂꯤ꯫ ꯉꯥꯟꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯑꯃ ꯄꯥꯝꯃꯤ, ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯊꯣꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤ ꯃꯇꯦꯡꯅꯣ? ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯉꯥꯟꯊꯣꯏꯅ ꯃꯥꯒꯤ ꯃꯃꯤ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯁꯤ ꯑꯩꯅ ꯉꯥꯛꯊꯣꯛꯄ ꯉꯝꯗ꯭ꯔꯦ, ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ꯫ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯃꯃꯤ ꯑꯣꯏꯕꯅꯤꯅ ꯃꯩꯁꯥ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ, ꯑꯗꯨꯅ ꯅꯪꯅ ꯑꯩꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯒꯤ ꯄꯤꯛꯂꯤꯕꯤ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯨꯃꯤꯠꯄꯨ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯕꯤꯌꯨ ꯍꯥꯏꯒꯦ ꯈꯜꯂꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯊꯣꯛꯄꯅꯤ ꯍꯥꯏꯅ ꯉꯥꯟꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨꯗ ꯍꯥꯏꯔꯔꯦ꯫ ꯉꯥꯟꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯍꯣꯏ, ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄ, ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯂꯕꯗꯤ ꯑꯩꯗꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯃꯃꯤ ꯑꯗꯨꯗ ꯋꯥꯔꯤ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯝꯃꯤ꯫ ꯃꯃꯤ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯁꯤꯟꯅꯔꯝꯂꯒ ꯉꯥꯟꯊꯣꯏꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯤ꯫ ꯉꯥꯟꯊꯣꯏꯅ ꯁꯨꯝ ꯂꯥꯛꯅ ꯂꯥꯛꯅ ꯃꯇꯣꯝꯇꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯍꯥꯛꯅ ꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯥꯕꯨ ꯆꯪꯍꯜꯂꯛꯀꯗ꯭ꯔꯥ, ꯍꯥꯏꯕ ꯏꯟꯗꯕꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯇꯊꯤ ꯇꯊꯤ ꯆꯩꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯉꯥꯟꯊꯣꯏꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅ
ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯅ ꯋꯥꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯗ ꯇꯝꯂꯝꯗꯦ, ꯃꯇꯝ ꯈꯔ ꯈꯛꯇꯃꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯒꯤ ꯋꯥꯗꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯟꯊꯣꯏ ꯃꯍꯥꯛꯀꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤꯅ ꯉꯥꯟꯊꯣꯏ ꯁꯥꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯤꯡ ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯁꯤꯒꯤꯁꯨ ꯃꯆꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯁꯤꯅ ꯉꯥꯟꯊꯣꯏꯕꯨ ꯁꯨꯡꯍꯟꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯤ ꯑꯁꯤꯅ ꯉꯥꯟꯊꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯗꯨꯒꯤ ꯅꯧꯅ ꯐꯪꯖꯕ ꯃꯆꯥ ꯑꯗꯨꯁꯨ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯗꯨꯁꯨ ꯃꯆꯥ ꯌꯣꯛꯄ ꯃꯇꯝꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯆꯥꯕꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ, ꯑꯗꯨꯒ ꯉꯥꯟꯊꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯉꯥꯟꯊꯣꯏꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯂꯧꯁꯤꯡ ꯂꯩꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯗꯨꯅ ꯉꯥꯟꯊꯣꯏꯒꯤ ꯑꯀꯣꯟꯕ ꯐꯪꯖꯕ ꯐꯥꯏꯕꯣꯛ ꯑꯗꯨꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯗ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ, ꯍꯦꯛ ꯁꯣꯛꯂꯕꯗꯤ ꯁꯣꯛꯂꯤꯕ ꯃꯤꯗꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯉꯥꯟꯊꯣꯏꯅ ꯀꯨꯏꯅ ꯃꯌꯨꯝꯗ ꯂꯩꯔꯕꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅ "ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯍꯜꯂꯨ, ꯅꯪꯅ ꯁꯤꯗ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯀꯅꯥꯒ ꯂꯩꯔꯝꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯟꯊꯣꯏꯅ ꯃꯍꯥꯛ ꯍꯟꯕ ꯉꯝꯂꯔꯣꯏ, ꯅꯨꯃꯤꯠꯀꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯒꯤ ꯋꯥꯗꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅ ꯌꯥꯔꯝꯗꯦ꯫ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ, ꯌꯥꯝꯅ ꯊꯨꯅ ꯍꯟꯈꯤꯅꯕ ꯃꯄꯥꯅꯁꯨ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅ ꯌꯥꯗ꯭ꯔꯕꯗ ꯉꯥꯟꯊꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯃꯅꯥꯛꯇꯗꯤ ꯆꯠꯇꯅ ꯎꯃꯪ ꯑꯃꯗ ꯂꯥꯛꯇꯨꯅ ꯁꯒꯣꯜ ꯑꯉꯧꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯉꯥꯟꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯃꯄꯥ ꯅꯨꯃꯤꯠꯇ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯁꯤ ꯑꯁꯦꯡꯕ ꯃꯃꯥ ꯑꯣꯏꯔꯝꯂꯣꯏ, ꯑꯁꯦꯡꯕ ꯏꯃꯥ ꯑꯣꯏꯔꯕꯗꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗ ꯇꯊꯤ ꯇꯊꯤ ꯇꯧꯕꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯐꯨꯕꯤꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯃꯈꯣꯏꯗ ꯇꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯄꯥ ꯅꯨꯃꯤꯠꯇ ꯇꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯈꯜꯂꯗꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯗꯨꯗ ꯐꯨꯔꯗꯨꯅ "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅꯃꯛ ꯍꯪꯀꯠꯂꯛꯂꯕꯗ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯔꯦ꯫ ꯑꯗꯨꯒ ꯉꯥꯟꯊꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯝꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯉꯥꯟꯊꯣꯏ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯑꯗꯨꯝꯅ ꯆꯪꯂꯛꯄꯗ ꯃꯄꯥ ꯂꯥꯏꯗꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯒꯤ ꯃꯐꯝꯗ ꯅꯨꯃꯤꯠꯅ "ꯉꯥꯟꯊꯣꯏ ꯀꯔꯥꯏꯗ ꯂꯩ? ꯉꯥꯟꯊꯣꯏꯕꯨ ꯄꯨꯊꯣꯔꯛꯑꯣ" ꯍꯥꯏꯅ ꯁꯥꯎꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯀꯤ ꯋꯥꯗꯨꯗ ꯂꯥꯏ ꯑꯗꯨꯗꯤ ꯉꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯅꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯗꯤ ꯃꯇꯝ ꯈꯔꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯆꯠꯈꯤꯕꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯒꯤ ꯋꯥ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨꯁꯨ ꯌꯥꯝꯅ ꯉꯛꯅ "ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯜꯂꯛꯇ꯭ꯔꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛ ꯅꯠꯇꯦ ꯍꯥꯏꯕ ꯉꯁꯤ ꯈꯛꯇꯃꯛ ꯈꯪꯉꯤ" ꯍꯥꯏꯔꯒ
ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯣꯏꯅ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅꯁꯨ ꯈꯪꯂꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯎꯃꯪꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅ ꯅꯨꯃꯤꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯉꯥꯜꯁꯤ ꯈꯔ ꯍꯟꯊꯍꯜꯂꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯁꯦꯛ ꯅꯉꯥꯜ ꯐꯨꯗꯣꯔꯛꯄ ꯃꯇꯝꯗ ꯃꯤ ꯑꯃꯠꯇ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏ ꯑꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨꯕꯨ ꯈꯔ ꯍꯟꯊꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯑꯃꯗꯤ ꯅꯨꯃꯤꯠꯇꯨ ꯎꯃꯪꯗ ꯂꯥꯛꯇꯨꯅ ꯉꯥꯟꯊꯣꯏꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯎ ꯁꯦꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯥꯎ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯌꯥꯎ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤꯗꯤ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇꯦ, ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯁꯒꯣꯜ ꯑꯉꯧꯕ ꯑꯃꯗꯤ ꯊꯦꯡꯅꯔꯛꯏ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯌꯥꯎ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅ ꯆꯤꯡꯅꯔꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯅꯈꯣꯏꯅ ꯂꯥꯏꯒꯤ ꯁꯒꯣꯜꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯥꯏꯗ ꯂꯩꯍꯧꯏ? ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯏꯒꯤ ꯁꯒꯣꯜꯅꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯃꯤ, ꯑꯗꯨꯅ ꯂꯥꯏꯒꯤ ꯁꯒꯣꯜꯅꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯌꯥꯎ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯉꯥꯟꯊꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯑꯃꯗꯤ ꯅꯨꯃꯤꯠꯇꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯉꯥꯟꯊꯣꯏꯅ ꯑꯣꯟꯕ ꯁꯒꯣꯜ ꯑꯉꯧꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯒꯣꯜꯗꯨ ꯎꯕꯗ ꯅꯨꯃꯤꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯥꯟꯊꯣꯏ, ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛꯇ ꯍꯟꯖꯤꯜꯂꯛꯎ, ꯑꯩ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ, ꯅꯪꯅ ꯌꯦꯡꯕ ꯉꯝꯅꯕ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨ ꯌꯥꯝꯅ ꯍꯟꯊꯈ꯭ꯔꯦ, ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯑꯃꯨꯛꯇ ꯑꯣꯜꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯥꯟꯊꯣꯏꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨ ꯅꯦꯝꯊꯈ꯭ꯔꯕꯅꯤꯅ ꯉꯥꯟꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯨꯃꯤꯠꯇ ꯅꯤꯡꯊꯤꯖꯅ ꯌꯦꯡꯕ ꯉꯝꯂꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅ ꯅꯨꯃꯤꯠ ꯑꯃꯗꯤ ꯉꯥꯟꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯇꯧꯕꯤꯈꯤꯕ ꯅꯪꯒꯤ ꯃꯃꯤ ꯑꯗꯨꯕꯨꯁꯨ ꯅꯈꯣꯏ ꯑꯅꯤꯅ ꯃꯤꯔꯥꯏꯕ ꯌꯥꯗꯦ꯫ ꯅꯈꯣꯏ ꯑꯍꯨꯝꯒ ꯅꯆꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯖꯅ ꯂꯩꯃꯤꯟꯅꯔꯣ ꯍꯥꯏꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯂꯥꯏꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ, ꯉꯥꯟꯊꯣꯏ, ꯉꯥꯟꯊꯣꯏꯒꯤ ꯃꯃꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ